ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯒꯁꯨ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯥꯎꯍꯜꯂꯛꯑꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ ꯊꯥ 5ꯃꯨꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯐꯤꯔꯣꯏ ꯁꯣꯟꯗ꯭ꯔꯤꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯃꯥꯈꯣꯏ ꯇꯧꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯅꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯁꯤꯗꯤ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯁꯤꯌꯥꯡꯀꯥꯅ ꯀꯩꯅꯣꯗꯒꯤ ꯆꯉꯥꯡꯒꯩꯗꯒꯤ ꯑꯗꯨꯅ ꯉꯥꯅꯨꯁꯦ ꯄꯤꯕꯤꯔꯛꯄꯅꯦ ꯅꯍꯥꯟ ꯄꯤꯕꯤꯔꯛꯄꯅꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯗꯣ ꯃꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯍꯧꯔꯒꯦ ꯆꯥꯔꯁꯦ makan ꯑꯗꯨ ꯃꯌꯥꯝ ꯑꯩ ꯕꯥꯔꯗꯦ ꯇꯧꯗ꯭ꯔꯒꯁꯨ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯋꯤꯁꯇꯤ ꯄꯤꯕꯤꯔꯛꯎꯀꯣ ꯂꯣꯏꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯣ ꯑꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯃꯥꯈꯣꯏ ꯕꯕꯥꯈꯣꯏ ꯇꯧꯔꯒ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯑꯗꯨꯝ ꯇꯧꯕꯤꯕꯅꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏꯅ ꯉꯥꯅꯨꯒꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂ ꯁꯦꯝꯃꯒ ꯄꯤꯖꯩ ꯊꯣꯡꯉꯒ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯨꯅꯤ ꯈꯟꯖꯔꯤꯕꯅꯦ ꯑꯗꯨꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇ꯭ꯔꯣ? ꯍꯥꯎꯌꯦ. ꯑꯩ ꯍꯥꯎꯋꯦ ꯌꯥꯝꯅ. ꯋꯥꯎꯗꯧꯋꯦ. ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯩ ꯅꯨꯡꯁꯤꯕꯔꯣ? ꯅꯨꯡꯁꯤꯗꯗꯤꯅ. ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯑꯣ, ꯆꯥꯛ ꯑꯝꯇ ꯂꯥꯛꯑꯣ.
ꯆꯥꯗ꯭ꯔꯕꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯩ ꯁꯨꯕꯤꯗ ꯑꯝꯗ ꯁꯥꯕꯗꯣ 이거 hảo á làm chả sân rồi nahangido aduga siya kanana hawge Sinaw. later later khawja wakhal nungai trasu ahawba zaadi kitang di nungai ba zani ko ꯅꯨꯡꯉꯥꯏꯊꯣꯛꯑꯒꯗꯧ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯀꯦꯛ ꯇꯧꯋꯤ ꯍꯟꯗꯛꯇꯤ ꯀꯣꯔꯣꯅꯥꯅ ꯀꯦꯛ ꯍꯦꯟꯅ ꯊꯣꯡꯍꯜꯂꯗꯤ ꯃꯅꯨꯡ ꯁꯥꯔꯦ akwai maga layamadi ngasa an paira amani kuma thawai yam yaujabane aigini ba haade doi jo koi ma me lei sida lấy cái này nọ trái mà lấy cái nọ nada na ba isakan na ba mayam yam ra sang ở đâu nha wow hôm nay cô người ta càng thắng 여기도 아니 판모 잡아라 이제 아니 막 인간 원래 키워들이 판모 너무 좋은 거 여기다가 계신가 là cái cái gì đấy gì 뭐야 눈 타게 되고 많이 메도 눈이 sao rồi inna đây rồi ra sân rồi ra sân 몽태는 잔다가 nga sa abje maru yam yu ya ba dunga nga nu je maru lo ntoi be yu ge to Hawai. Nasi ani na mayung pandre ito. Ate smai thong tira me. Nasi ani na mayung pandre smai thong sab do phangdre. Sab di phangbam pote leiba. Thong ga wanda sa lo de sa mi do phangdra ba. Ai ti sa la ni phang. Na ho so. Thong bi na ba likte ai tan dai wai ba thong do. Thong sunara se phangdra. hawjikti Ai ti sa na sa ba. Na pata ra si. ne ma na sa ge hai ge pizza de ba Like class ni mai mari pada. kai gi ahan ne na ka an du no na tra ai ya de ko khu pizza ge lai ya da bai wan kama ni o ki sa dri sing ge na tra sa hapakke hogala se adudi mayam sa sa ba su soi da lo sun zarage adudi mayam sa sa ba su soi da lo re aduna
ꯃꯃꯥꯒ ꯏꯕꯥꯅꯤꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯆꯥꯛꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯋꯤꯁꯁꯨ ꯄꯤꯕ ꯀꯥꯎꯅꯤꯀꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ